Paujade Yumpo Maroy Paukara update Taujari. Khunggangdadi Angang Chamagi manungda marpudi marks Uptre. Sarkar na Covid hospital amasabang Ngmdribase Yamna Lalli Dr.Ibohanbi. Manipur da Covid-19 ke lechat asin nong magi khongchal jang na sandurak tu na laina lechat asin na positive oiba Mioi ke masing asum henggalakle. Madura tha ama makai asigi manungda ojik positive oiba Mioi asigi tangkai ama amuk henggalak payabagi akiba yamna chauna laigane. Manipur ki Khunggang ki lamsing da lairiba angang sing chamagi manungda marpudi marks uptabana ayamba oire. Masila lechat asi angang sing da su sandok payabagi akiba du yamna nak laire. Oiriba phibam asida hausik phabuda Manipur Sarkar na Covid hospital amasabang Ngmdribase Yamna Lalli haina ex-MLA Dr.Ibohanbi na Thoknakhidre. Bausi asiga Dr.Ibohanbi ga wari chanaba matamda mahakna makhatana phangdokhibade hausik Manipur da Covid-19 na positive oiba mi ki masing angakpa phangna henggalak asi yenglaga Sarkar amasung miyamna aduki matik section tharang ki thabak lokhat patangai phadre. Sarkar ki onedi pura free thadokpagi phibam da leire masina laina asi nongma ki henggalakna bagi maram oigane. Yamna Ngmdribase Sarkar na hausik luraba tanpham asida Covid laying tangai fatana sinadaba yadraba ventilator amade kits phawba ningthina phanganba Ngmdribase Yamna Lalli tonganba Covid hospital ama saduna laying bagi thabak chathagadabane hausik oriba phibam asidadi community transmission haibadu chapchana thorakpa yabagi akiba leire Covid care center kaya da ventilator leitabadagi Covid na naba Mioi kaya sibagi pau phangle maduna Sarkar lokot pamthokpa section torang ki thabak ching adu chapchana lokot pamthoge aike Magna hai Covid-19 laina asi yamna lona kan balaina amane aduba laina asina naragi hekta sigedaba nate yamna sigandaba laina amani adubo aduki matik session thorang ki thapakti lokhatpa mathau tai maduna face mask sinapa sapona khut chengna andokpa social distancing ngakna chatpa asini hand sanitizer sinaba aipase araibani sone khwaidagi luribadi khut chengna andokpa asini Hausik Covid-19 ke ngaktuk nabani aiduna khoiramban ima kaithel phampa thenglabaju imphal manung amadi akoiba mafam sing laira khulak kya da kaithel phampa ki change hajelakpa mi punbagi sang aduki matik helakle masina laichat asi sandorakna bagi maram ohelle containment zone lauthok padasu yamna picture lauthokle masiju kudong tringai maram amani haike Dr.Ibohanbi na makhatana phongdokibadi laichat asi thengnana bagi damakte health center da Sarkar na akhanaba miang changduna phan hena thadaba mathau tai Madura Kendra ki MLA sing da akhanaba phantha da duna laichat asi thengnana pohona ba dabak jil thana chongthok tuna thodang honaba chongane Lunar Civil Society Organization Club Sangsang sing da so Sarkar na sel tha da duna phaikan payaba section thorang ki thapak paikhanaba honaga da bani aike Yamna Ngmdribase hausi imphal manu akoiba phawba wakhal taraba Mioi sing jauna face mask uptaba Mioi kya yauri masira Manipur gi Khunggang ki lamdam sing tadi face mask sina bagi sang asi aduki matik watle top pau amadana Karian Bikhok the furniture house ama maina tomna sakre Thobal district ki Thobal police station gi manung chana leiba Karian Bikhok ta ngarang amasong ngasilo na ba ahingda carpentry house ama maina saktuna amang ata Houkhre mai sakpa du da punna lupa lakh mangarung gi mangsak Houkhre Mai adu electric short circuit dagi auropa oigani aire maina sakraba carpentry house adu Karian Bikhok mayai lekai dagi takhelambam prem chansing abokpa Leikhidre ti irabot koba amagini thokdok adu ngarang ahing pung taragani thoi pung baro rom tarakpa jumthangna badat leipa mayamba basanta koba amana urakpadagi mai chakre aina laurakpadagi miyamga loidana mai kanaba honage Tungda Thobal Fire Service ki fire tender gari ani laktu na mai adu kanbada mateng pangtuna nongai matung pung amaga maghairum tarakpada mai adu kanbangam ke aire imung manung ki Mioi singna phongdorakpada mai chakpa atu tongan ba mafam singdagi luhongbagi damakta pinaba upu kangthol sing yauna factory adu da hanadagi leiba potchai sing amadi khochu khulai yauna lupa lakh mangarung gi mal chang sing mai chakpa adu da Houkhre aire NEIDP na Manipur gi anba assembly session pangthokiba numit kining sing thorom pangthokre Maning maka tambaleba kamo ramba Manipur na British ki makutagi ning tamba phangduna masagi constitution semjaduna anba assembly session pangthokiba numit amadi Manipur ki anba chief minister oikiba MK Priyobartabu ningsingduna North East India Development Party NEIDP na ngasi thoram pangthokre sagolpan tera sapam leirakta leiba NEIDP ki office da pangthokiba thoram aduda party isigi president oiriba ex-MLA Dr. NGB joina lusingduna Manipur gi ahanba chief minister MK Priyobartabu photoda leisu katuna ikai khumnaba utke maduda party isigi maru iba thaupuba kya susar guyake thoram masigi mari leinana Dr. NGB joina phongdokibadi ngasi party asina pangthokliba thoram asi Manipur na maning tamba lebag ama oiraba matung ingchok lisik amaga sa panipu kanipan gi
October 19 ahan boina phamkiba assembly session adu Maharaj Buddhachandra Audhokiba adu Ningsingbane Matam aduda Manipur gi ahan Chief Minister MK Priyo Bhattachu saruk yaduna assembly session chathakiba adu ngasigi mirolasin ningsingnaba amadi kaudunaba thormasi pangthokpane Nubit aduda Maharaj Buddhachandra assembly session adu haudokladuna Manipur maning makha tambalebak ama oiduna masagi constitution semjaduna assembly session pangthokle Manipur gi tungde India su induna asiguma thormasi pangthorakani aiba wafam kya amasapong tokhe Pradhan Mantri na COVID-19 sem saribe sing yangsinkhre COVID-19 vaccine ahum advanced stage da leire Pradhan Mantri Narendra Modi na lebak asigi oina COVID-19 pandemic thengnanaba paikhaliba thabak thoram sing review tokduna yangsinkhre Pradhan Mantri na hauzik COVID-19 thengnanaba gidamak Bharat na puthokadurbe vaccine ahum asigi matangdasu kari stage da leiribagi aibadu yangsinbag loina na leina asi thengnanaba gidamak paikhaliba tai thabak thoram singchu review tokre aire Amramda ICMR na phangdokibada Bharat na puthokna pathawrang tawriba COVID-19 vaccine ahum advanced stage da leire amana clinical trial da ahum suba phase da leire ani suba phase da leire aihe Pradhan Mantri na national expert sing na state government singa loina la leina asi thengna da bigida makpunna paikat minaduna expert group chemna na bzu rebi utuda phangdoke aire Paurabi khulda positive oiba Mioi kunga Mapan Houkhre COVID care center da leiruba Mioi ama test Toudana Thdokpirkpagi Warounare Impal East manung channa Paurabi khulda ngasi phawbada COVID-19 positive oiba Mioi kunga Mapan Houkhre Mioi sing asi ki maraktagi COVID care center da layingduna leiruba Mioi ama numit 10 sure aiduna test tobidana Thdokpirkpagi khulgi Mioi sing aduki matik Warounare makhadana khulda section thawrangi thabak lokotuna Mioi adu home quarantine tawduna hojik thamle aire COVID-19 Joint Task Force Paurabi dagi phangba pawgi matung innadi khullasigi Mioi kunga Mapan positive oiba asigi manungda amana home quarantine tawduna leiraga kuntaret na COVID care center da hojik leire laichat asi hojik Paurabi khulda paksana sandorakpagi mami tare Paurabi makha leikai panada hana leiramdaba adu hojik leirakle loina na mayai pana amasung Paurabi makha leikai lamlai assembly constituency phawba laichat asi sandorakpagi COVID-19 Joint Task Force Paurabi na aduki matik nungnang ba phawre aire Ngasidagi Thangmaiban area da paksana localized lockdown Houkhre Yumdagi Mapal Thoknakhidre Thangmaiban kendra gi manung da COVID-19 laichat asi paksana sandorakpa asi yenglaga checking tharwangi thabak lokhatpa oina Ngasidagi Thangmaiban area da localized lockdown Houkhre lockdown asi ngarang numidang pung 3 dagi aukhibane lockdown maram oiduna Thangmaiban area da Mioi amata Yumdagi Mapan Thoknakhidre lambi sorok sing itak takre atingbasi atopa notice am thoktripa phawwa chanagani containment zone oina athingba thamlaba asibo thugaiba Mioi sing matakte Indian Penal Code 1860 ki section 188 ki makhada serak phangningai oi haibasu DC na thokpa order aduda palle Deputy Commissioner Imphal West na Thangmaiban Assembly constituency gi mafam khara punna containment zone oiragani haukiba October 13 ta order ama thoktuna laukthokibane Baragasida Government of Manipur COVID-19 command control room dagi Thdokpirkpagi cherhol amada ngasi Nouna COVID-19 na maram oiraga Mioi maga amagasu Leikhidre COVID-19 na Leikhidaba Mioi maga tharaga Manipur gi Sikhiba Apunba masing chamaga taraga taruk Houkhre loina ngasi Mioi chahum kungani thoi Nouna positive oiba thengnaduna Manipur gi Apunba confirm case lising taramanga chamri umpokhomdoi Houkhre aroiba to content sing asigi maru iba pau khara asiba pau damjariba Manipur local news YouTube channel amade Facebook page asidagi yengbiribu punamak pathagachari loinana channel asina dumda kanarabadi subscribe like and share tawba kawbi ganu punamakpu amuka hanna thagachari